ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕꯁꯤ ꯖ ꯇꯦꯛꯅꯤꯀꯦꯜ ꯒ꯭ꯔꯨꯞ ꯑꯩ ꯁꯃꯨꯇꯨꯝ ꯖꯨꯄꯤꯇꯔ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯤꯒꯤ realme 7ꯁꯦ ꯁꯤ ꯑꯟꯕꯣꯛꯁ ꯇꯧꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯤ ꯄꯣꯠ ꯆꯩ ꯑꯟꯕꯣꯛꯁ ꯇꯧꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯥꯇꯤꯁꯤꯅ ꯁꯤ ꯆꯞꯊꯠꯂꯒꯦ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯁꯤꯒꯤ ꯐꯣꯟꯁꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯁꯦꯁꯔꯁꯦ Helio G95 ꯍꯥꯏꯁꯤꯅꯦꯕꯀꯣ ꯑꯗꯨꯝ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯒꯦꯃꯤꯡ ꯄ꯭ꯔꯣꯁꯦꯁꯔꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ USP ꯑꯣꯏꯔꯤꯕ ꯍꯥꯏꯗꯤ ꯌꯨꯅꯤꯛ ꯁꯦꯂꯤꯡ ꯄꯣꯏꯟꯠ ꯑꯣꯏꯔꯤꯁꯦ USPꯁꯦ ꯃꯥꯒꯤ ꯗꯤꯁꯄ꯭ꯂꯦꯁꯤꯅꯦꯕ ꯗꯤꯁꯄ꯭ꯂꯦꯁꯤ 90 Hzꯀꯤ ꯔꯤꯐ꯭ꯔꯦꯁ ꯔꯦꯠ ꯁꯞꯄꯣꯔꯠ ꯇꯧꯕ ꯍꯥꯏꯗꯤ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯑꯗꯨꯝꯕ ꯗꯤꯁꯄ꯭ꯂꯦ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯝ 90 Hz ꯀꯥꯏꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯅꯣ ꯊꯝꯅꯔꯦ ꯑꯗꯨꯕꯨ ꯐ꯭ꯂꯦꯒꯁꯤꯞ ꯂꯦꯚꯦꯜꯒꯨꯝꯕꯗ ꯑꯌꯥꯝꯕꯅ ꯍꯥꯞꯅꯕ ꯀꯩꯅꯣꯅꯦ ꯄ꯭ꯔꯣꯁꯦꯁꯔꯅꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯞꯄꯛꯑꯒꯦ ꯌꯥꯝ ꯄꯦꯀꯦꯖꯤꯡꯁꯨ ꯑꯗꯨꯝ ꯌꯥꯝ ꯅꯥꯟꯅ ꯃꯑꯣꯡ ꯇꯥꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯄꯦꯀꯦꯖꯤꯡꯁꯦ ꯁꯤꯗ ꯂꯩꯔꯦ realme 7 ꯍꯥꯡꯇꯣꯛꯑꯁꯦ ꯀꯥꯇꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯣꯀꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁꯜꯃꯥꯟ ꯈꯥꯟꯒ ꯌꯥꯎꯔꯦꯗꯅ ꯇꯧꯔꯤꯁꯦ ꯑꯣꯀꯦ ꯂꯧꯊꯣꯛꯑꯒ ꯕꯕꯜ ꯔꯦꯞ ꯇꯧꯔꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯌꯥꯝꯅ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯅ ꯍꯥꯞꯄꯤꯔꯛꯑꯦ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯍꯥꯡꯇꯣꯛꯑꯁꯤ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯂꯧꯊꯣꯛꯑꯒꯦ ꯑꯗꯨꯝ ꯌꯥꯝ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯃꯥꯒꯤ Helio G95 ꯒꯦꯃꯤꯡ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯌꯥꯝ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯒꯦꯃꯤꯡ ꯄ꯭ꯔꯣꯁꯦꯁꯔꯅꯦ Helio G95 ꯀꯥꯏꯁꯦ ꯑꯗꯨꯝ ꯌꯥꯔꯕꯀꯣ ꯃꯃꯜꯁꯦ ꯑꯗꯨꯝ ꯆꯥꯟꯅꯕ ꯁꯤꯁꯜꯁꯦ ꯂꯧꯊꯣꯛꯑꯒꯦ ꯃꯦꯟ ꯑꯣꯏꯕ ꯄꯣꯠꯁꯦ ꯁꯤ ꯃꯅꯨꯡꯁꯤꯗꯅꯤ ꯌꯥꯎꯔꯝꯗꯣꯏꯁꯦ ꯁꯤꯗꯩꯁꯤꯗꯅ ꯃꯥꯒꯤ ꯍꯥꯞꯄꯩꯁꯦ ꯋꯦꯜꯀꯝ ꯇꯨ realme ꯐꯦꯃꯤꯂꯤ ꯀꯥꯏꯅꯀꯣ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯁꯤꯝ ꯏꯖꯦꯛꯇꯔ ꯇꯨꯜ ꯌꯥꯎꯔꯦ ꯑꯗꯒꯤ TPUꯒꯤ ꯇ꯭ꯔꯥꯟꯁꯂꯨꯁꯟ ꯑꯣꯏꯕ ꯀ꯭ꯂꯤꯌꯔ ꯀꯦꯁ ꯑꯃ ꯍꯥꯞꯄꯤꯔꯛꯑꯦ ꯃꯣꯏ ꯁꯤꯗ ꯌꯥꯎꯔꯝꯃꯤꯁꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯀ꯭ꯋꯤꯛ ꯁ꯭ꯇꯥꯔꯠ ꯒꯥꯏꯗ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤ ꯌꯨꯖꯔ ꯃꯦꯅꯨꯑꯦꯜ ꯌꯥꯎꯔꯦ ꯁꯤꯗ ꯀꯥꯔꯠ ꯑꯃꯒ ꯌꯥꯎꯔꯝꯃꯦ ꯁꯤꯅꯦ ꯑꯁꯤ ꯁꯥꯏꯗ ꯊꯝꯈ꯭ꯔꯒꯦ ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯕ ꯐꯣꯟꯁꯦ ꯂꯧꯊꯣꯛꯑꯒ ꯌꯦꯡꯉꯁꯤ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯍꯥꯡꯇꯣꯛꯑꯁꯤ ꯑꯁ ꯐꯣꯟꯁꯤꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯌꯥꯝ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯁꯤꯒꯤ ꯗꯤꯖꯥꯏꯟꯒꯁꯦ ꯑꯗꯨꯝ ꯃꯑꯣꯡ ꯇꯥꯔꯦ ꯀ꯭ꯋꯥꯗ ꯀꯦꯃꯦꯔꯥ ꯃꯔꯤꯅꯤ ꯌꯥꯎꯔꯤꯁꯦ ꯑꯗꯨꯝ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯃꯅꯤꯡꯁꯤꯗ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯤꯁꯤꯅ ꯃꯥꯒꯤ ꯃꯅꯤꯡꯁꯦ ꯀꯩꯅꯣ ꯇꯧꯗꯦꯕ ꯐꯤꯡꯒꯔ ꯔꯦꯖꯤꯁꯇꯦꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯃꯃꯤꯒ ꯇꯥ ꯂꯩꯕꯗꯣ ꯂꯩꯇꯕ ꯁꯤ ꯁꯥꯏꯠ ꯃꯥꯎꯟꯇꯦꯠ ꯁꯤꯗ ꯌꯥꯎꯔꯤꯁꯤ ꯁꯥꯏꯠ ꯃꯥꯎꯟꯇꯦꯠ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯅꯦ ꯑꯗꯒꯤ ꯃꯃꯥꯡꯒꯤ ꯃꯊꯛꯁꯤꯗꯗꯤ ꯄꯨꯔꯥ ꯄ꯭ꯂꯦꯟ ꯑꯣꯏꯔꯦ ꯀꯔꯤꯝ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯝ ꯏꯖꯦꯛꯇꯔ ꯇꯨꯜ ꯁꯤꯝ ꯏꯖꯦꯛꯇꯔ ꯌꯥꯎꯔꯦ ꯁꯤꯝ ꯍꯥꯞꯐꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯕꯣꯂꯨꯝ ꯑꯞ ꯗꯥꯎꯟ ꯌꯥꯎꯔꯦ ꯑꯗꯨꯒ 3.5mm ꯖꯦꯛ ꯌꯥꯎꯔꯦ ꯑꯗꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯎꯔꯦ ꯑꯗꯨ USB Type C ꯊꯤꯟꯐꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯁ꯭ꯄꯤꯀꯔꯒ ꯌꯥꯎꯗꯣꯏꯅꯦ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯗꯩꯗꯤ ꯃꯅꯤꯡꯗ ꯁꯤꯗꯩꯗ realmeꯒꯤ ꯕ꯭ꯔꯥꯟꯗꯤꯡ ꯌꯥꯎꯔꯦ ꯑꯗꯨ ꯀ꯭ꯋꯥꯗ ꯀꯦꯃꯦꯔꯥ 64 MP ꯊꯥꯔꯦ ꯑꯗꯒꯤ LED ꯐ꯭ꯂꯥꯁ ꯑꯃꯒ ꯁꯤ ꯈꯛꯇꯅꯦ ꯌꯥꯎꯔꯤꯁꯦ ꯑꯗꯨꯝ ꯌꯥꯝ ꯁ꯭ꯂꯤꯛ ꯑꯣꯏꯅ ꯌꯥꯝ ꯐꯖꯩ ꯑꯗꯨꯝ ꯑꯗꯨ ꯀꯩꯅꯣꯅꯤ ꯃꯥꯒꯤ ꯁꯤꯒꯤ ꯔꯤꯐ꯭ꯔꯦꯁꯁꯦ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯑꯗꯨꯝ ꯆꯥꯎꯔꯥꯛꯄ ꯑꯃ ꯈꯪꯉꯝꯅꯤꯀꯣ ꯑꯗꯨꯝ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯌꯦꯕ ꯃꯥꯒꯤꯁꯦ ꯑꯗꯒꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯁꯦꯁꯔꯁꯦ Helio G95T ꯍꯥꯏꯁꯤꯅꯦꯕ ꯑꯣꯛꯇꯥ ꯄ꯭ꯔꯣꯁꯦꯁꯔꯅ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩ ꯃꯥꯒꯤ ꯁꯤ ꯀꯩꯀꯩ ꯃꯥꯒꯤ ꯍꯥꯏꯐꯦꯠ ꯑꯦꯟꯗ꯭ꯔꯣꯏꯗ ꯀꯌꯥ ꯔꯟ ꯇꯧꯒꯦ ꯌꯦꯡꯁꯤꯀꯣ ꯑꯣꯀꯦ ꯁꯣꯔꯤ ꯐꯣꯔ ꯗꯦꯠ ꯑꯦꯟꯗ꯭ꯔꯣꯏꯗ 10ꯅ ꯔꯟ ꯇꯧꯕꯅꯦ
ꯑꯗꯣ ꯃꯣꯏꯒꯤꯁꯦ ꯑꯞꯗꯦꯠꯇꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ 6GB ꯔꯦꯝ 64GB ꯔꯣꯝ ꯀꯩꯅꯣꯅꯦꯕ ꯃꯉꯣꯟꯗ ꯌꯥꯎꯔꯤꯁꯦ ꯑꯗꯨ ꯌꯦꯡꯉꯁꯦ ꯃꯥꯒꯤ ꯐꯣꯇꯣ ꯁꯦꯝꯄꯜ ꯈꯔꯒ ꯚꯤꯗꯤꯑꯣ ꯁꯦꯝꯄꯜ ꯈꯔꯒ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ front camera da adu kadang di make kita yang kan check over di dum post ta sen front ka video ni ko sijina hape yeng biro no ai back ki do hapake bye bye 시 리얼 캠era기 비디오 스테빌라이제이션 체크 또 그때 보니까 아이 잘라가네 좀 남미지 खरगा फोटो सैंपल खरगा अदुम चौरप नॉलेज खरदे लेमनी अदो अदुम हेन कम्युनिटी तारगदी आई कमेंट अदुम कन तोबिरमो अदु आई हापचगिबो मागी डिस्क्रिप्शन खरदसु अदुम चौरप नॉलेज लेमनी खले अदुम ममल सिगा अदुम चानबो फोन हाइतारेने मागी सिदा डॉट नॉस हाइतारेने सु कैमरा कट आउट खतंग मांग अदुम फुल डिस्प्ले ने मैम प्रीमियम ओइबा ता हजिकी ट्रेंडिंग सिदा अदुम टॉप क्लास ना हाइतारे मागी सिगी ट्रेंडिंग अदि रिफ्रेश रेट का 90 हर्ट्ज अदुम स्मूथ ओइबा अदुम बटरी स्मूथ हाइतारेने सिदा यावरिजिंग अदुम याम फजरे फोन जे अदुम माई डिजाइन का आई कनो मा हापके अदुम पोस्ट तारेन खलेबा आइगी मोतदे अखोगी अदो ngasi आइगी सिगी वीडियो से नुंगाई बि तारगदी लाइक तौबा शेयर तौबा अमसु सब्सक्राइब तौबा कौबिनो ngasi दमतदी